ꯑꯉꯛꯄꯅꯤ ꯃꯤꯁꯤꯡꯁꯦ ꯃꯁꯥꯒꯤ ꯍꯦꯛ ꯃꯆꯥꯅꯨꯄꯤ ꯀꯩꯝꯇ ꯇꯧꯗꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯃꯆꯥꯅꯨꯄꯤꯗꯣ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯅꯤꯡꯉꯥꯏ ꯇꯧꯔꯒ ꯂꯥꯛꯍꯟꯕ ꯐꯣꯟ ꯂꯩꯌꯣ ꯍꯥꯏꯗꯅ ꯐꯣꯟ ꯂꯩꯍꯟꯕ ꯃꯇꯝꯗꯗꯤ ꯃꯃꯥꯗꯨꯅ ꯌꯥꯝ ꯍꯔꯥꯎꯋꯦꯕ. ꯃꯤꯃꯥꯡꯗꯗꯤ ꯉꯥꯡꯖꯅꯩꯀꯣ, ꯀꯩꯗꯧꯕꯒꯤ ꯂꯥꯛꯍꯟꯕ ꯐꯣꯟ ꯂꯩꯔꯤꯅꯣ, ꯄꯩꯁా ꯄꯥꯝꯃꯨꯗ꯭ꯔꯥ ꯈꯣꯠꯇ꯭ꯔꯥ ꯍꯥꯏꯗꯅ ꯉꯥꯡꯖꯅꯩ. ꯑꯗꯣ ꯊꯃꯣꯏꯅꯨꯡꯗꯗꯤ ꯃꯣꯃꯣꯟ ꯅꯣꯛꯆꯩ. ꯃꯤ ꯈꯨꯗꯤꯡꯒꯤ ꯇꯝꯃꯤ, ꯏꯌꯥ ꯅꯨꯄꯥꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯑꯗꯨ ꯂꯩ ꯈꯣꯠꯂꯤ ꯍꯥꯏꯗꯅ ꯉꯥꯡꯖꯟꯅꯔꯒ. ꯑꯗꯨꯕꯨ ꯊꯥꯈꯥꯏꯃꯨꯛ ꯀꯩꯃꯨꯛ ꯂꯩꯔꯒ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯁꯤꯒꯤ ꯐꯣꯟ ꯌꯥꯗꯗꯅ ꯐꯣꯟ 16,000 ꯄꯤꯕ ꯑꯃ ꯃꯥꯏ ꯃꯆꯥꯅꯨꯄꯥꯅ ꯂꯩꯕꯗꯗꯤ ꯁꯥꯎꯋꯦꯕ ꯃꯅꯦꯝꯕꯣꯛꯁꯦ, ꯉꯁꯥꯏ ꯃꯃꯥꯁꯤꯅꯤꯀꯣ. ꯑꯗꯣ ꯃꯆꯥꯅꯨꯄꯤꯗꯨꯒꯤ 1.5 ꯇꯥꯕ iPhone ꯑꯃ ꯂꯩꯕꯗꯨꯗꯗꯤ ꯃꯥ ꯍꯔꯥꯎꯏ. ꯍꯣꯏ, ꯅꯨꯄꯥꯗꯨ ꯑꯣꯐꯤꯁꯥꯔꯅꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯊꯕꯛ ꯇꯧꯋꯤ. ꯑꯗꯣ ꯃꯁꯥꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕꯗꯨꯒꯤ ꯂꯩꯕꯗꯣ ꯁꯥꯎꯋꯦꯕ. ꯑꯗꯣ 18,000 ꯄꯤꯕ ꯐꯣꯟꯗꯨꯃ ꯂꯩꯕꯗ ꯃꯥꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯧꯁꯨ ꯎꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯐꯣꯟ ꯂꯩꯕꯒꯤ ꯀꯣꯆꯤ ꯀꯣꯠꯂꯒ ꯑꯗꯨꯝ ꯉꯥꯡꯉꯦ. ꯑꯗꯒꯤ ꯃꯇꯩ ꯃꯅꯥꯎꯁꯦ ꯑꯩꯈꯣꯏ ꯈꯝꯕꯨꯡ ꯑꯣꯏꯃꯤꯟꯅꯕ ꯑꯗꯨ ꯑꯣꯏꯔꯦꯕ. ꯂꯩꯇꯥꯔꯁꯨ ꯃꯥꯏ ꯅꯨꯄꯤꯁꯤꯅꯁꯨ ꯍꯩꯅꯔꯛꯇ꯭ꯔꯦꯕ. ꯉꯁꯥꯏꯒꯤ ꯈꯝꯕꯨꯡ ꯂꯩꯅꯕ ꯇꯧꯔꯕꯅꯤꯅ ꯆꯥꯛ ꯑꯃꯠꯇ ꯊꯣꯡꯉꯦ ꯆꯥꯔꯦ, ꯑꯗꯨꯝ ꯀꯩꯅꯣꯝ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝ ꯁꯤꯠꯇ꯭ꯔ ꯄꯤꯅꯕ ꯍꯣꯠꯅꯕ. ꯑꯗꯒꯤ ꯆꯥꯛ ꯑꯃꯠꯇ ꯆꯥꯃꯤꯟꯅꯍꯧꯔꯦ, ꯅꯨꯄꯥꯗꯣ ꯆꯠꯈ꯭ꯔꯦ, ꯆꯥꯃꯤꯟꯅꯍꯧꯔꯦ, ꯀꯣꯆꯤ ꯀꯣꯠꯂ ꯉꯥꯏꯍꯥꯛ ꯆꯥꯔꯝ ꯊꯛꯂꯝ ꯁꯨꯛꯈꯪ ꯈꯪꯍꯟꯗꯕꯤꯗ ꯅꯨꯄꯤꯁꯦ ꯐꯣꯟꯗꯨꯃ ꯂꯩꯔꯨꯕꯗꯒꯤ ꯄꯨꯔꯥ ꯏꯃꯨꯡꯗꯨꯗ ꯀꯩꯅꯣꯝꯃ ꯑꯣꯏꯅ ꯅꯨꯄꯤꯁꯦ ꯂꯣꯏꯅꯔꯛꯄꯗꯣ. ꯑꯩꯈꯣꯏ ꯀꯣꯆꯤ ꯀꯣꯔꯥꯡ ꯀꯣꯠꯇꯅ ꯑꯗꯩ ꯀꯩꯅꯣꯝ ꯆꯥꯔꯦ, ꯀꯩꯅꯣꯝ ꯊꯛꯑꯦ, ꯏꯃꯨꯡꯒꯤ ꯑꯋꯥꯠꯄ ꯑꯃ ꯂꯩꯔꯒꯁꯨ ꯐꯣꯟꯗꯨꯗ ꯍꯦꯛꯇ ꯑꯗꯨꯝ ꯀꯣꯠꯂꯛꯄ ꯃꯅꯦꯝꯕꯣꯛꯁꯤꯅ. ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯕ? ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯠꯌꯦꯡ ꯌꯥꯝ ꯊꯤꯅ ꯃꯥꯟꯅꯗꯅ ꯌꯦꯡꯉꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯗ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯥꯗꯨꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯗꯅ ꯈꯣꯠꯇꯅ ꯂꯩꯔꯤꯕꯅꯤ. ꯑꯗꯨꯃꯥꯏꯅ ꯃꯥꯏ ꯃꯃꯧ ꯅꯨꯄꯤꯗꯨꯁꯨ ꯃꯆꯥꯗꯨꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯗꯅ ꯏꯃꯨꯡꯒꯤ ꯃꯥ ꯃꯁꯥꯃꯛꯀꯤ ꯐꯥꯎꯕ ꯃꯃꯧ ꯅꯨꯄꯤꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯈꯣꯠꯇꯅ ꯏꯃꯨꯡꯗꯨꯒꯤ ꯄꯩꯁా ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯒꯁꯨ, ꯉꯁꯥꯏ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯏꯃꯨꯡꯗꯨꯒꯤ ꯄꯩꯁా ꯄꯨꯊꯣꯛꯄ ꯉꯝꯕ ꯅꯨꯄꯤ ꯅꯠꯇꯦ, ꯃꯃꯧ ꯅꯨꯄꯤꯁꯤꯁꯨ ꯉꯝꯕ ꯅꯠꯇꯦ. ꯑꯗꯨ ꯇꯥꯔꯒꯁꯨ ꯃꯥꯏ ꯑꯉꯝꯕ ꯀꯦꯄꯥꯁꯤꯇꯤꯗ ꯂꯣꯏ ꯌꯨꯝ ꯄꯥꯟꯅꯔꯤꯕ ꯉꯥꯛꯇꯅꯦꯕ. ꯑꯗꯨꯕꯨ ꯀꯩꯗꯧꯕꯩꯅꯣ ꯃꯆꯥꯅꯨꯄꯤꯗꯨꯒꯤꯗꯗꯤ ꯃꯥ ꯍꯔꯥꯎꯏ, ꯃꯧꯗꯨꯒꯤꯗꯨꯗꯅ ꯃꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯌꯦꯡꯊꯤꯔꯤꯗꯨ ꯀꯩꯒꯤꯅꯣꯕ? ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯧꯗꯨꯗ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯁꯨꯝ ꯉꯥꯡꯉꯤꯁꯦ, ꯀꯣꯠꯇꯅ ꯉꯥꯡꯉꯤꯁꯦ ꯀꯔꯤꯒꯤꯅꯣꯕ?